Drafting committee na state government the draft bill amadi report thagalakre amasung Manipur gi ngongkai kaiba yaroi haina ibobina hanna phongdokre. NSCNIM amadi center ki marakta inakhiba yana che du chingnadaba ngamde haina abungko amadi UCM na phongdorakle. Ichaw na sola mamapom singda UCM na chatuna yang singkre hauzik su gaming ki mating phangduga subnu ki mafam kaya leire. Amasung tangkham awang lekai ki rape case ki culprit chahi taramari akan bakai sumsang ki chairak thikre. Mayam bukuramzari domne ingbiribas impact news ni ai bidyarani thingu jamna pungja se fawbagi maroiba pausing myam da pizari. State government na state territorial integrity ki matangda compromise tawroi haina Chief Minister Okram Ibobi Singh na phongdokre. Ngasi CM Secretariat ta paumi singa unaba mada CM na makha tarduna NSCNIM amadi center ga peace accord sign tawnaraga haiba khangalikhi beleite. Peace accord sign tawnariba sigi manungi oiba chapchaba warosu center na khangalak beleitri. Adubu peace accord na nina chingnaningai dileite khale. Adubu state territorial boundary amadi integrity da kaigadaba wafam yaurakpa taragadi state na yaba ngamloi. Hiramasigi matangda Union Home Minister Rajnath Singh wari sanabadadi Home Minister na state ki ngongkhai amadi integrity ki matangda CM da thajaba pirakhi haina makha takhi. Peace accord haibatare masigi matangsidadi moi either from the Prime Minister office or MSA dagi Minister of Home Affairs dagi. These are the demand. Akoina thajabadi matam punamakta Prime Minister si akoi yamna North East si akoi priority area ni haidana moida thabak chindana ama haiba adu thabak tokthorkodana transparency leitaba aduna akoi ngarang peace accord tawkhibase masi Congress ki akoi ge high command adum matam gi matungina any development lakda akoi da adum pau hari akoina hana phangosu adum hairo on moi adum high Congress ki high command Madam Sonia Gandhi su adum Prime Minister su tawi hai hanagi former Prime Minister Dr. Manmohan Singh su accord si tawna khar matungda not before accord si sign tawna ding mamang da taba taw khar matungda tawi telephone tawi na mayam su dum khabar da kai da mayam dum ubi khri dune ado khoi state government da di karigumba information indication ama phawba karim do haidaba khara state government da khoi langtak na ba haigadra karino madu da full tax si hujik phawda either Minister of Home Affairs ta su masi karigumba information amta pidaba Nakalamaromda inner line permit system gi matangda semkhiba drafting committee gi report ngase state government na pikhalakle haina Chief Minister na phongdokhe JCLPS na hariba point manga gi matangda state government ka khananaba thong launa hangli bill asi draft toba matamda India gi leiriba constitution gi wangmada toba yadabana khudong chadaba kaya mayokna bani Government asinasu JCLPS na piriba aroiba matam August 15 ngaidana hena tuna bill asi puthokningbani haina makha takhi hanagi bill lama khoina pass taw horga mu masidi effective oiroi haina JCLP na demand tawbudagi akoi withdraw tawraga hujiksi akoina drafting committee na thaglaiba bill se masida JCLP su khoi angtang Faminaba or even Faminaba, not Ragasu I didn't Hanaiza, but Yakoga Faminasu Yai, JCILP gi honorable members in honorable minister Moina, any suggestion, Aquina Taurisi Masi Yarabra, not Ragana any addition, alteration, Hibatare. Adugu Mama Moina Piraga, Koi Faminaraga, Yamna transparent lena, Faminaraga, no Musangway, Nini Sangway, Koi Hanagi, Builder, Piandaba, Quotable Ladam, we don't know how do, Ado Handakti Adugum to turning the Akoina hena hek yaringai thuna as early as possible akoi bill si pass taw pami aduna hujik phauda hausi prolog tawdri ba koi hujik Hojing haki mamang da Chief Minister Okam Ibobi ga paumi singa unaba mada state government gi oiba wafam ni chapchana phungdok palaikre hojik state government na akhoi gi state territorial boundary integrity gi matang da kaidonu ta akhoi gi yasinaba pora oi hariba wafam singarang NSNIM ga akhoi gi government of India ga akhoi gi peace accord ama sign tawna khaba matung da ngasi Chief Minister Okam Ibobi singna paumi singda phungdok hi bani nakalam rom da Chief Minister na phungdok pada hojik phawada akhoi gi sign tawna ri ba peace accord asigi chapchaba manungi oiba warol adudi hojik phawbagi oina state government the Kangan Balai Trihina, Chief Minister of Fondo Kibalere.
नाकालमरोमदा ILP की मतंग चीफ मिनिस्टर फोंदोखिबदा हौजिक ngasi अखोगी इनरलाइन परमिट सिस्टम की मनाक अखोगी सेमखिबा ड्राफ्टिंग कमिटी ना अरोइबा फाइनल रिपोर्ट अदु अखोगी स्टेट गवर्नमेंट दा अखोगी लानखलगले हाइना चीफ मिनिस्टर ngasi फोंदोखरे कैमरा पर्सन लाइमियम सुभाष कलोइना नै रामांदले सांगथेम इंपैक्ट न्यूज सीएम सेक्रेटरी ngarang India government amadi NSCN IMNI gi marakta inakhiba agreement adu chingnadaba ngamde haina All Manipur United Club Organization amuko amadi UCM na phongdorakre wafam ase ngasi impact news ka khanana unaba amada amuko gi president Dr. Waimani Khumana phongdorakibani mahakna hai inakhiba hiram sing adu mayek singna miyamda khanghangadabani karigumba inakhiba agreement aduda Manipur gi ngamkhaida singnaba yaurabadi Manipur miyamna ngamkhai gi damak thawai thanaba chap yungna lepli haiki Innocent IM ga India government ga peace talk ki sahi disang sina lakpa ani gi martangarang record sign to libido madu aikoi amuko na chingnata mangamde maramdi karamba basis ta karamba area da sign to nagi bino economy package da oibra political oibra socially oibra hai bai ko confuse leiba akoi da hojik ansinda leidi masi miyam da yamna clear oina tawriba ekoto ekoi phongdok sangi sini are state government ju khangde hai are central government tawriba ekotu kari da base oino have se masi ekoi state government ju khangba mathok tai boundary da aduga koi gi ethnic line da divide su ba divide rule policy gi line da lagadi disintegrity oina ba gi pm da lagadi amukona Manipur leba miyam kalu prup singa iroi nana akhoi thengnani aduga thawai phawa kathokani Narendra Modi na luching by NDA government ngarang NSCN IM ga Naga Peace Accord ama sign tawna khiba duda Manipur gi integrity sokpa yaba wafam yawram labadi ani suba June uprising ama thokani haina United Committee Manipur gi president Elangbam Johnson na Jackson wat thamlakle ngasi lamfelda leba UCM gi office ta paumi singu unaba mada Johnson na haikibada NSCN IM ga India government ka sign tawna khiba peace accord adugi akopa marol Manipur government amadi miyam da khanghandaba sida miyam da chingnaba pokhale Manipur government asu atuba matam da peace accord asigi akopa marol khangnaba hotnagadabani loinana hauzik chathariba parliament ki mifam asida su central government ki maikai diga atuba matam da sengdokadabani haiki Yumthangnaba leibak singsi luchingba akhoi mapi mapa sing asi bypass awrakanda yamna lona agenda karamba agenda na khangdaba amada sign tawnagiba accord ni na miyamda madugi chingnaba adudi chawna dum lei internal matters da karigumba madu khut thingjinba yawa interfere tawba yaba jaga sing yawram lagadi hairiba peace accord ase akhoi accept tawba ngamoi 2001 da akhoi miyam gi ho utana achauba June 18 gi uprising adu leikrabani aduna matamduda LK Advani matamdugi home minister na soidana tawgiba thabak ado matamdugi BJP sarkar na leiringaida among madugumba wafam yumfam yawramagadi madu ani suba June uprising adum oigani aduga haujik se koi parliament ki sitting chu leibani na on the floor of the house the parliament ki floor da bharat ki pradhan mantri natraga union home minister na senglupum thoi India government amadi NSCN IMNI gi marakta ngarang sign tawna khiba peace accord aduda Manipur gi territorial integrity kaigadaba wafam yawram lagadi afafata gi daita Manipur government amdi India government na pugadabani peace accord asigi matangda UCM na lorokpa leibaki oiba warep khudingmakta mapi council na angamba mating pangani haina mapi council na thadorpa cherol amada paujelakli Government of India amadi Nationalist Socialist Council of Nagaland NSCN IMNI na ngarang yana che soi tawna khrama matungda Prime Minister Narendra Modi na leibak asigi tongan baluching basinga wari sanakre adubu Manipur Assam amadi Arunachal Pradesh ki Chief Minister singadi wari sanakhidre wari sanakhi baluching basingi manungda Nagaland ki Governor Padmanabha Acharya Nagaland ki Chief Minister TR Jelyang Hanagi Prime Minister Dr. Manmohan Singh Lok Sabha da opposition ki luchingba oiriba Mallikarjun Kharge Janata Dal United ki luchingba Sharad Yadav Samajwadi Party ki luchingba Mulayam Singh Yadav CPIM की लुचिंगबा सीताराम येचुरी BSP की लुचिंगबी मायावती नेशनलिस्ट कांग्रेस पार्टी की लुचिंगबा शरद पवार तमिलनाडु की चीफ मिनिस्टर जयललिता वेस्ट बंगाल की चीफ मिनिस्टर ममता बनर्जी DMK की लुचिंगबा मदिहाना तमिलनाडु की चीफ मिनिस्टर ओरंबा M करुणानिधि जनता दल सेक्युलर की लुचिंगबा HD देवेगौड़ा मदि कांग्रेस की प्रेसिडेंट सोनिया गांधी सुयावरी NDA गवर्नमेंट के NSCN IM का ngarang yana cheda soi tawna khibasina awang nokpoki state singda leiriba muknaba kaya fagaram ngam lagani edubu NSCN IM na maroina taksiliba nagata bamfam singbu punsin baki wafam asina thangnaba state singda hena charang naba pokhan gadauri
NSCNIM na demand toriba Greater Nagaland ki map ta Manipur ki Ching ki district manga Arunachal Pradesh ki district ani amadi Nagaland ka tainaba Assam ki chawam phom kai yauri Daranipan Laksuba Manipur Integrity Day gi thorang ase All Manipur United Club Organization amukona sinduna kwakaithel akam lekai community hall da pangthokre ngasi gi thoramadu da tongan civil society organization gi miya kyana sarya khe thoramadu gi manung channa Manipur gi ngamkhai ngak na bohona bada thawai thak kat khraba miyo singim from da lake katuni kai khumna bot khe loina na handak inner line permit system gi hauda sapam robin hona lake da bada thamoi sok na nongai da phongdokhe thoramasi da sarya khe ba amuko gi president Dr. Waimani Khumana hai English on Chamapan Maudra Tarik Agas Kitang Marida Manipur Kai Kai Bayare Haidana Miang Yoiba, a Chobarelli Machakiba Dubuning Singduna, Tauramasi Chahikuding in Nomirasida, Integrity Day Hana Pang Tok to Nalaki Bane. Manipur ki territorial boundary da aduga itriki line da ayama matam da mapan ki safu kaya bama ngasi phawda leptra dmak sathari haitare ko ye territorial boundary da threat tor kuda Miam Logiba Taldang, Ipai Pusina, Ina Yaramaba boundary da Soxilakada, Kana Atropa, Kalup Singna, Treto Kumtanda, Masi Akoi Nakadabani, Ipai Puna Yapirama Ina Yapirama boundary Akoi Naka Tangadabani Haida, Miam Song Toga, Logiba Taldang. Aquina generation to generation, Aquina Miamgi mindset, Lakadaba, another generation that Lena landing by Ngarang Mahairoi Singna Education Minister New Secretary at Unaba Changbada Mahairoi Nupia Mada Kahen Bathong Chathakiba Police Officer Adugi Mathakta Pung Nifuni Pangi Manungda Action Lokat Kadabani Haina Fongdokre Ngase Manipur Press Club Ta Paumi Singa Unaba Amada All Manipur Recognized Private School Welfare Association ki Secretary L Joina Makhatara Duna Police ki Kahen Bathong Aduba Association Asina condemn Tawi Robin Hood Hatpada Chenaba Amadi Ngarang Mahairoi Nupi Amada Kahen Bathong Chathakiba Police officer adugi mathakta government action lokhat kadabani natrabadi akan bakhongjang kya changsilagani haina Jackson wa thamkhe koi Manipur da leiba greater Imphal da leiba mahiru kayana education minister ki office ta tongan ba institution khara inner line permit system sigmari leinana sathakiba aduda Manipur police ki ka henba amadi makhoida masa manao masatmuna yengbangam ba Sanga ki Uchen Chenba, Adungaba police personnel Karna, Akogi Tano Riba, Adungaba, Heroi Karada, Setakiba, Adungo, Adubu, All Manipur Recognized Private School Welfare Association now, Awang Batak Kandip. Joint Students Union ki Thomi Singna Education Minister Lairik Pisin Bohana Bada Police Personnel Singna Mahairoi Nupi Macha Singda Chathakiba Thawangbu CPI ML Liberation Manipur State Committee na yamna kan yaning da bafongdorakle Jenaba Police Personnel Sing Khudakta Suspend Togadabani Haina Committee Asina Cherol Amada Pauzelakle Ngarang News Secretariat ki Thaudokta Kai Henba Thawang Chathakiba Police Inspector Khudakta Thabaktagi Lautho Haina Manipur People's Party Nasu demand torakle Ngasi Paumi Singa Party ki office to Unabada Wafamasi MPP ki President and Sobhakirana Fongdorakibani Mahagna Hai Lebagama Chaukat Pahaibasi Nupida Yeng Libam Yeng Aduna Takpani Adubu ngarang Mahairoi Nupi Singi Mathakta Police na Chathakiba Thawong Adudi Yamna Luzadaba Nupi Angang Singbo Hantaba Thakta Yengba Mi Yengni Haina Fongdorakhe Nakala Maromda Handak Isingi Chawda Miyo Kya Sikhiba Amadi Malchang Thong Kaya Tekiba Du Gidai Tapuna Makpaliba Government Amasung IFCD Department na Pugadabani Haina Maral Sirakle Amadi Center ga NSCN IM Anigi Marakta Peace Agreement Inakiba Adubudi Taramna OE Adubu Agreement Adu da Karigumba Manipur gi Ngongkhai da Singna ba Yawram Labadi MPP na Khak Taraina Lauroi Haina Mahana Makha Tarakhi Amarum dangarangi thaudokta Mahairoi Singbu tamthina fubada chenaba police personnel sing pung kunmari gi manungda home minister na action lokhalu haina JDU gi president M Tombi na phongdokre ngasi Bauparada leiba office ta Paumi Singbu nabada M Tombi na hangarangi thaudok adu intelligence ki mathau tawdre haiba chapchana utle nakal amaromda ngarang center ga NSCN IM ga yana che sign tawna khiba adu taramna OE adubu yana che adu da yawriba sing adu miyam da mayek sengna khangan gadabani Karigumba yana chedu da Manipur gi ngongkhai da singna ba yawramba tarabadi maning hanba leitana mayok nagani haina makhata khi
JCLPS की स्टूडेंट विंग न कौखिबा पुंग निफु निपान की जनरल स्ट्राइक हौगदबा पुंग खरा वाटलिंगैदा ख्वाइरमन कैथेल पुंग काइख्रे ngasi pung ahum khara helakpa duaida kaithel asigi imai ben singna lambi chathok chasin thingbaga loinana police ka kanba mong da mungna khre imai ben sing asibu control tawna bahana bada police na water cannon kaptuna takhaina bahana khe thawdoga da miyoi hum sokhi ba miyoi sing adu gi manungda kagwa dagi el ina khunbi amadi thawalai sang them dagi umar khan sokina range ta pukhathe duga thawal kiam sifai thong ahanbi dagi wai somola rajmadi city da pukhatuna laikana khe Kaithel from the Mai Ben Singh na Samu Makhongda Acharo Singh thank you. Ngarang News Secretariat ki thakdokta khongjang changsili binupi macha singda ka henba thawong chathakiba police personnel singi mathakta khudakta action lawkhatlu haina JCLPS Women's Wing na taksilakli Kaisampata laiba United People's Front ki office ta pawmi singona ba amada JCLPS Women's Wing ki convener Laurembam Nganbina ngarang thawong adubu kana yaning da phongdokhe Chief Minister na sterasida inner line permit system chana hanbada asuk thengtha halibase karigino haina sumahana wahang hangkhe Laikhidraba sapam Robin Hood ki matang dasu judicial inquiry haudringaida Chenaba police singbu suspend tawgadabani haina su Laurembam Nganbina demand tawkhe Loinana ngasi numidang wairam pung taruk tagi JCLPS students wing na kaukiba pung nifu nipan ki dana strike asibasu JCLPS women's wing na mapung fana saugali haina mahana makhatakhe Nupi masa adubu aduk yamna kanthi kalem na masam pairaga singba haibase Manipur samaj da nupi gi samaj bu singna bani aduga nupi bu kai kumna bagi mahutta nupi gi izat mangan bani haina aikoina logdaba ngamde makoina tawriba thabak adu miyam gi damaktani koina pamjari badi Robin Hood hat pami adu judicial inquiry tawdringai gi mamangda suspend tawba amadi nupi da khut thariba miyoi juda Manipur gi wang mada laigadaba sagi lizat chatlaba Manipur da chanadaba nupi da khut thaba yadaba duguma niyom chapani pa ase chap chaba serak pibiu Manipur da inner line permit system chana halu haiduna ngasi sumiyam na wakan mi phamba human chain semba amadi rally chatuna khongjang changsin khre Khuyathong Thangmaiban Polem Lekai Khomdram Selung Lekai Hizam Lekai Laurungpure Lekai Kababam Lekai Hizam Dewan Lekai Thinge Lekai Mesnam Lekai Masung Sinam Lekai da Mafam Adugi Mera Paibi Singna Wakani Famkhe Tungda Wakani Famadu da Saru Yakiba Mera Paibi Singna Khuyathong traffic point Manak Dalambi Thingduna human chain semkhe Nagampal Parengda Leriba Miyam Nasu Kangzabi Lerak Machinamadi Lambabam Lekai Mapada Wakani Famkhe Tungda human chain semduna kholau kayasu lauke Nagampal Pareng amani Thangmaiban gi koibada leiba mara paibi singpun sinduna Thangmaiban da leiba thau ground da miyangi nifam mafam naba thau ground tamna rally ama lakhe dubu police na thau ground da meeting toba yare haina thingbadagi mara paibi singadu amuk khangkhe Moirang Kampudagina Kurai Lamnong Paubada Lady Bama from Kayada Manipuda inner line permit system Atubada Chanahan Gadabani Haidana Wakan Famandi Rally Chatcre Moirang Kampurom Dagi Yamlaba Imai Bill Singh Aduna Haigalaktuna Kurai Lamlongda Punduna Kurai Assembly Constituency MLA NG Bizoida Memorandum Amasu Pisanke Inner line permit system ki khongjang bu sawgaladuna ngasi Manipur University ki staff sing amadi mahairos sina wakan inform chathakre ngasi MU gi main gate mamang du chathaki ba wakan inform aduda vice chancellor HN ke Sharma amadi ate staff sing su sarkya khe wakan inform aduna maram oiduna university ki gate thingzinduna thamkhe nakal amaromda inner line permit system ki khongjang bu sawgaladuna kagwa namarapam lekai amadi naurem lekai gi mara pai bi sing na su naurem lekai da wakan inform chathake Inner line permit system ki khongjang bu sawgaladuna segaro takhelambam lekai gi mara pai bi singam di lekai gi miyoi singna takhelambam lekai youth club ta wakan inform chathake
Nakal amaromda inner line permit system bu saugaladuna wangkhai kaithel asangbi da suwa kanifam chathaki tungda sarug yakhiba singna kholau kaya sulauki Tidim Road lambi ki sangal progda lairiba Tata Motors ta ngasi DSLPS ki ihawasu bu saugaladuna office asida thabak toriba staff singna wa kanifam chathakre Manipuri Chanura Leste Marup Machalai School Society amadi teaching staff kapuna khusam naraga inner line permit system gi ihauda laikhidraba sapam Robin Hood ki yumda chatuna laikhidraba gi mafam da minute ani tumina leptana awaba phongdokre amadi imung manung gi awaba da susarok yakhibaga loinana sel gi mateng su pangkhre haina Machalai magi general secretary na thadaropa cherol amada khangalakle Joint Students Union ki nupi Thomi Singda Police Personal Singna Mathong Chadana Chathaki Bathawong bu Pangal Students Organization na yamna kanna yaning da phongdorakle Loinana JSLPS Students Wing na pung nifuni pan ki general strike kauriba sima pung fana sagali haina cherol amada pauzelakle Amaromda lamfel gi koibida leiba maroiba mafam sing ising thumziliba se government ki maikai da gi athubada mating pangna ba PSO na cherol sta appeal tawrakle Manipur miyamna ILP system ga mari lainana changseliba khongjang asi ga mena thingba yaroi miyamgi chin mena ba hotna ba fatte haina irom Sharmila na phongdokre wafam asi ngasi uripok cherap ta leiba Chief Judicial Magistrate Imphal West RKMM chagi mamang da puthokpa lakpada phongdokhibani Sharmila na hai hauzik Manipur miyamna thengnari ba awaba state government na management haitabadagini state asigi oiba wafam bu miyamgi watadana decision hekta lobana maram oiraga problem kaya thengnari Sharmilana Mahaki Abspaga Mari Lena Changsiliba Kongjang Makatana Changsin Kigani Amadi Manipur Miyangi Yamna Chabu Mateng Pami Haina Sufongdoke Nasimio Anigi witness Laura Bamatung Sharmilabu Makatana Numitara Mangani Judicial Remand Loktaki ILP issue ngaide sarkar jina miyam gi mod ita ta dana dum nung pan naina dum chatana leibe mong ji kai som ta kana roi haidi step by step oi roi da badudi adudi adum hek haidi chin mena bo hona baji phatti habaje ai khongjang ji su takthiraba ain jigi mayok ta changjali bani masi lanai course ki nati ai tasina sara hen ba tu ka da basu leiti pammi ba pandam je phangri ba thai Matang swai se brem lo zage Manipur amdi alengi tongan bi pau single na koi break tigam thuna hanjarake impact news po miyang taduna lebiyo mayambo mukana taram nok sri bulletin asing makata ba pau miyam da bizare Tangkham mawang laikai rape case kamari lainana Laisram Joy Kumar bu chahi taramari akanba kai sumsang ki cherak amadi fine oina lupa lising kun taruk thinaba session judge Imphal East Guneswar Singh na rai pikre Imphal East ki manung chana laiba Tangkham awang laikai da laiba Laisram Joy Kumar chahi nifumari apopa el tombana sagai gi mari thokpa chahi nauribi differently able nupi macha amabu English ngani tara humdoi gi October 13 da ikai khumnaba manghan khibani ngasi uripok chayap court leba session judge Imphal East ki court tagi Laisram Joy Kumar puthorakpa matamda hanadagi ngaiduna leraba Tangkham awang laikai nupi singna phuna bohona khedubu police personnel singna yamna hai singna Joy Kumar bu court complex gi puthokhe Mangoda pibasi yam nangnaba mari mata amana izat lawwa atopa nataba adagi amu handicap oiba mentally retarded oiba mida rape kaubagi charge mangoda pisi Manipur da masi khwaidagi punishment khwaidagi imprisonment chawbasi ngasi gisna khwaidagi chawni 14 years neba adagi masna mangoda mu masai compensation policing kuntar amaso victim accused victim da pigedaba ngasi gisna sakini aigoi Imphal District Sessions and Manipuri is also assumed by Tomidana, Yam the Pazava, Asuma Tamna, Satabina, Asuma, Yam the Sawa, and the PV, society, Sida, Legacy, Tumba, Mawang the Polis, Satabina, and How give it on Kuntrama to the Narcotics and Affairs of Border Police Station get the Mamana Ketrigal, Chandam, Mayalekai de Gitoibi, Elias Mamtas, Begum Gobino Piama, heroin kilogram, Taramanga Galoina Pari Haide. Nupiasigi mathakta na police station the case ma register tawkhre loina nangarang tanghum da su narcotics and affairs of border police station ge atopati mamana nagampal kangjabi lerak lamabam bungcha singkauba miyoyama SP capsule lisingamaga supna marfu mari amasung Roscoff cough syrup marfu ga konana fare haina police department ki PRO na thadarpa apunba cherol amada khangalakle
सेंटर की मिहुत कांगबु अमना हंदक स्टेट अमदी यूनियन टेरिटोरी सिंगी कांगलु खरबु शेड्यूल ट्राइब ता चलहनबगी मिफम पांगथोकपदा निंगथि जना खनबियो हाइना शेड्यूल ट्राइब डिमांड कमिटी न फोंगदोखरे ngasi manipur press club ta pawmi singu unaba amada demand committee ki vice president b angau sanana makha taraduna demand committee asina matam kayadagi mitai singbu scheduled tribe ki list ta yawhanaba taksinduna lakle handak ministry of tribal affairs ki secretary na luchingduna mifam ama pangthoklakani haiba wafam asi yamna thagat ningai ni maitai singbu scheduled tribe ta chinghanbada government na su miyeng changbiu haina makha takhi अखोना शेड्यूल ट्राइब डिमांड कमिटी है मैटे की तोान लेजबसे हेन इम्फेसिस पीबीरगा खनबियू ट्राइबल मिनिस्टर रिकमेंड तौगदब चे चाना सबमिट तौबियू मिनिस्टर ऑफ ट्राइबल अफेयर्स चेयर तौरगा सेक्रेटरी मिनिस्ट्री ऑफ होम अफेयर्स की मिनिस्ट्री ऑफ कल्चर की डिपार्टमेंट सोशल जस्टिस एंड एम्पावरमेंट and Department of Legal Affairs की secretary मधुदैदा ट्राइब की लिस्ट रिस्टोर तौबियू हाइब वफम असे मयेक सेंगना थंबीनबगीदमक्ता सरकार अखोइना तक्सिनजरी खुमलंपाक इंडोर हॉल द ड्यूटी तादुना लेबी मापन सुबा IRB महिला बटालियन की हेड कांस्टेबल अमा मसाना पाइजब सर्विस कार्बाइन कापसिनजबदगी सोक्तुना लाइकनखरे सोक्लब हेड कांस्टेबल अदुदे चिंगाइकिम पाइते चाही कुंट्रा महाकी मपुरोइबगी मिंगना नियांग कवी चुराचानपुरदगिने महाक हौजे हौजे नॉर्थ AOC द लेबराज मेडिसिटी द लाइकनरे थौदोवसे ngase nungthil pung ama taba aduaida खुमलंपाक इंडोर हॉल द ड्यूटी तादुना लेबा मापन सुबा IRB महिला बटालियन की पर्सनल सिंगना ngaihak पोथादुना लेरिंगैदा नोंमै मखोन ताबदगी मयाम हौगतनरपदा चिंगाइकिम गे ओइथंगबा पुकचेपता नोंमै मरुना पांदुना लेमाइदा तादुना लेरमखिबनी हाइरि ऐसु तुम्दगरे मैम लोई तुम्दनरे नोंमै मखोंदो ताबदगी कांट्रुक की मनमदुगा खोजि लोई हौगतनरगा चेंथोनरकांददी माजे खोइ कागी मयाइसिदा तारा लेरमेबा अदुग मपाना चेंथोरगा मो अखोइजि लोई चेंजनरे दु येंकांदा ईदु थोपदु उबदगी इसेजे नोंमै पालेना मथंगदंग लाउनरकपदगी खोइजे मपाना थोगा नुपी ngaता ओइबनिना मपाना थोगा खोइजे हेड कांस्टेबल खोइ इचे होय लेबसिंजे कौरे लाउरे अदुग मथंग मथंग दुमाइ तौदना खोइगी ऑफिसदा पाव पीरकांदा मैडम होय तौर लाकांदा दुम पुखलखिबने अदुगा सिगी मरी मखोंग चप चाबसे करिनो हाइबसे सोइबदगी ओइगद्रा करी ओइगद्रा हाइबदि खंगबा ngamdri चांदेल की परौलोन एम्बुश की थौदोक्ता चेन्नई हाइरिबा NSCN के की कादर खुमलो अबी अनाल एलियस एम्बिशन अपोपा खुमलोन कुंजो ngase उरिपोक चेरा कोर्ट कॉम्प्लेक्स लेबा स्पेशल जज NIA मणिपुर ईस्ट पुथोखरे चांदेल लांबुंग विलेज तगी खुमलो अबी अनालबु जून मरीगे चांदेल परौलोन एम्बुश चेन्नई हाइबिगी मरालदा सजीवा जेलदा लेरकपने खुमलो अबी अनाल की मथक्ता आर्म्स एक्ट एक्सप्लोसिव सब्सटेंस एक्ट याउना IPC की सेक्शन कया की मथक्ता मराल सेरी ngase स्पेशल जज NIA कोर्ट इम्फाल ए गुनेश्वर शर्मना खुमलो अबी अनालबु नुमित 15 गा जुडिशियल रिमांड पिथखरे इसिंग इचाव की अवाब मायोक नरीबा थौबा डिस्ट्रिक्ट की मनुंग चन्ना लेबा तेंथा हाइबुंगदा मनीवुड क्लब अमसुंग रोटरी पोलो सिटी इम्फाल ना चाना थकनबगी मतेंग पांखरे मनीवुड क्लब अमसुंग रोटरी पोलो सिटी इम्फाल की मेंबर सिंगना तेंथा हाइबुंगी रिलीफ कैंप ओरिबा द तेंथा प्राइमरी हाई स्कूल दा हकथेंगना चतुना मतेंग अदु पांखिबनी ऑर्गेनाइजेशन अनि असि माइकैदगी चेंग हवाई आलू थुम चाननब थाउन चिंग पोलम सिंग मफम अदुगी मियामदा यंथोखे ngasi gi chana thaknabagi polam yenthokpa duda manipur film industry gi saknarba actor actress amasung film ga mari leinaba miyoy kyasu saryakhi Hobal district ki tenta haibung haiba ising chawru solo pham masida khoi relief camp moina cheng hawai alu hauna chingba khara mateng pangbala chabani masida leiram liba film masi am thina show me masi khoi gi social organization khatna obuna diba pung phaga tabu mande aduna khoi gi leibi riba manipur sarkar gi mari leimnaba vibhagna amadi local MLA singna mijeng changaga yamna tubu matamda khoi gi praja lai mage sigi awana tarba praja sing sigi sigi yengbiraga thau lokhat piyo haiba ahom masi ai manu amadi rotary club ki site gi appeal tawjari अमरोम देसिंग इचाव की अवाब मायोक नरीबा तेंथा हाइबुंगदा मणिपुर गवर्नमेंट के माइकैदगी हौजिक फावबा मतेंग अमत पिबिद्री हाइरी हाइबा तेंथा हाइबुंगी मफम अयाम्बा हौजिकसु इसिंग थुमजिनदुना लेरी मफम अदुदा लेरिबा युम अयाम्बा इसिंग थुमजिनबदगी मी लेनदबसु यावरी खुंजा सिंगना फोंदोरकपदा मफम अदुगी लौपरी लिसिंग अनि हेना इसिंग थुमजिनबदा नतना nga farm चांगा रोमसु अमांगदा थोकले हाइरी
ꯊꯨꯝꯕꯅꯤ ꯑꯩꯈꯣꯏꯗꯤ ꯁꯒꯥꯏ ꯁꯥꯔ ꯂꯩꯔꯤꯅꯤ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯗꯤ ꯍꯧꯖꯤꯛꯐꯥꯎ ꯀꯔꯤꯃꯠꯇ ꯂꯥꯛꯄ ꯂꯩꯇ꯭ꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯒꯤ ꯂꯣꯀꯦꯜꯒꯤ ꯄꯟꯆꯥꯌꯠꯀꯤ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯒꯨꯝꯕ ꯄ꯭ꯔꯙꯥꯟꯒꯨꯝꯕꯀꯣ ꯑꯗꯨꯒꯨꯝꯕ ꯈꯔꯅꯗꯤ ꯈꯔ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯃꯁꯤꯗꯩꯗ ꯍꯧꯖꯤꯛ ꯐꯪꯗꯣꯏꯁꯦ ꯊꯛꯅꯕ ꯏꯁꯤꯡꯒ ꯑꯗꯒꯤ ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯅꯕ ꯑꯩꯈꯣꯏꯒꯤ ꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯃꯔꯨꯑꯣꯏꯕ ꯇꯨꯔꯦꯜꯁꯤꯡꯒꯤ ꯏꯃꯥꯏ ꯍꯟꯊꯈ꯭ꯔꯕꯁꯨ ꯇꯨꯔꯦꯜꯗꯒꯤ ꯄꯥꯊꯣꯛꯍꯧꯕ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈꯤꯕꯗꯒꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ngasi Bharatiya Janata Yuva Morcha Manipur Pradesh ki khongbu amana ichauna awaba nanghalaba mafam kayada chatuna hakthengna ni yengsin khibagaloinana relief camp ta leiriba imung manung singda cheng hawai amadi thau thum piduna mateng pangkhre Wangjing Assembly Constituency ki MLA amdi Pradhana Hairok Partu ki community holder relief camp hangduna leiriba imung manung singi awana ngasi fauba hangbiba laktaba sipende haina relief camp ta lehoba miyoy singna phongdorakhi Government ki authority amatana ngasi fauba yengsin bidabasina maram oiraga government ki maikaidagi chapchaba kheti poron phanglaroidra haiduna mipaina hauri ꯑꯗꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯗ ꯉꯁꯤ ꯃꯉꯥ ꯇꯔꯨꯛꯅꯤ ꯇꯔꯦꯠ ꯅꯤꯄꯥꯜꯅꯤ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯑꯋꯥꯕ ꯑꯣꯏꯗꯅ ꯃꯁꯤꯗ ꯌꯨꯝ ꯊꯨꯝꯗꯅ ꯌꯨꯝ ꯅꯤꯡꯈꯥꯏꯗꯅ ꯂꯣꯏꯅ ꯇꯦꯛꯄ ꯌꯥꯎꯔꯦ ꯃꯁꯤ ꯍꯣꯏ ꯇꯦꯛꯇꯕꯁꯨ ꯌꯥꯎꯏ ꯃꯁꯤꯗꯩꯗ ꯑꯆꯧ ꯑꯁꯥꯡ ꯑꯃ ꯍꯣꯏ ꯂꯝꯈꯥꯡꯗꯕꯨꯗꯤ ꯂꯥꯛꯑꯦ ꯍꯥꯏ ꯑꯗꯨꯕꯨ ꯄꯣꯠ ꯆꯩ ꯄꯤꯔꯛꯏ ꯄꯤꯔꯛꯄꯗꯣ ꯑꯩꯈꯣꯏ ꯄꯣꯠ ꯆꯩꯒꯤ ꯄꯥꯝꯃꯨꯕꯒꯤ ꯋꯥ ꯅꯠꯇꯦ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯇꯦꯛꯏꯕ ꯑꯗꯒꯤ ꯏꯁꯤꯡ ꯆꯥꯎꯔꯤꯕ ꯂꯩꯐꯝ ꯈꯣꯠꯐꯝꯁꯦ ꯃꯣꯏ ꯎꯍꯟꯅꯤꯡꯕꯗꯣ ꯉꯁꯤꯐꯥꯎꯗ ꯃꯐꯝꯁꯤꯗ ꯌꯧꯔꯛꯇ꯭ꯔꯤ ꯆꯦꯡ ꯌꯦꯜꯂꯦ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯏꯁꯤꯡꯅ ꯉꯔꯥꯡꯗꯒꯤ ꯐꯪꯉꯦ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕꯗꯤ ꯆꯦꯡ ꯂꯩꯔꯒ ꯁꯤꯡ ꯌꯥꯎꯗꯅ ꯀꯃꯥꯏꯅ ꯆꯥꯛ ꯊꯣꯡꯗꯣꯏꯅꯣ ꯀꯃꯥꯏꯅ ꯀꯩꯅꯣ ꯇꯧꯗꯣꯏꯅꯣ ꯄꯤꯔꯤꯕ ꯄꯣꯠꯁꯤꯡꯁꯦ Bharatiya Janata Yuva Morcha Manipur Pradesh ki President Oina Malesna Luchinkhiba ngasigi team aduna Hairok amadi Tekcham gi relief camp singda chanaba potlam sing mateng panglamkhi loina na handaki ising chawda chen thakraba Hairok thong amadi Hairok Dhakarok ta saba dam gi fimum su yengsinki Bharatiya Janata Yuva Morcha ki President O Malesna haikibada BJP Manipur Pradesh na awa ana nangliba singi makhata na mateng pangna bhona khigani aduga quality maintain tawdana sakhiba Hairok thong gi matang da chap chaba report laudana Center da khangangani haiki singda awaba tabasingsi akhoi gi youthsingna haibasingsi akhoi pijabani adubu makhoi gi complaint akhoi tajare tabasingda mogi awatpasingse akhoi gi BJP gi side gi amuk laknanaba akhoi honajage akhoi su athuba matamda haiba singase mari leinaba singda khangalaganda awaba taribasingse mateng pangnanaba honajage 209 gi December da sangarambani yam laibak thibani yango sibu sigi government asina ngasi tawriba thabak ase si masidi akhoi yam sengna mangoi de parama tambiba yam mathau tare masi marik chumba akhoi report si lawro matungda mari leinaba authority singda akhoi masi pikhananaba akhoi soidana akhoi honagani chukjawba thongse phut ahum kaktani moina luhalambi se pose chukjawba yam chawba heavy oibasi sumnagi phul ahum katang sina parja miyam da sibu tat toromase masidi akhoi leiriba MLA si lamdam si MLA amadi minister sing sidi paratambam thui United Kingdom the best over NGO Khalsa Aid nasu Manipur gi chawna sohlaba yumthong singna mateng pangnaba ngasidagi thabak paikhat pa hokre ngasi BJYM ki khongchat aduda Khalsa Aid ki volunteers sing su sarkya duna relief camp ta leriba singi fibam gi report lokhi NGO sigi volunteer Kawaljat Singna Impact News of Fongdora Kibada ichawna awaba nang halaba singi mung manungda darkar leba hidak lang thakamadi mas na chingba polam singi anthokani Matung tarakpada chingning khaibadagi asiana thogan kraba Chandel district के जोमोदा चटकनी है खे थौबाल और टेकचैम तो इन दो एरियाज़ में हमने असेसमेंट किया यहाँ पर देखा कि काफ़ी ज़्यादा पानी आ गया लोगों के घरों में और काफ़ी ज़्यादा मुश्किल आ रही है उनको जैसे कि वहाँ पर बिल्कुल आप देखिए कि बिल्कुल एक क्लीन सफाई नहीं है और हमने वहाँ पे ये सोचा कि हम वहाँ पर क्लोरीन टेबलेट्स देंगे ताकि पानी साफ़ हो सके और मास्क देंगे सर्जिकल मास्क सैनिटाइज़र्स फॉर जो बच्चे हैं छोटे उनको इन्फेक्शंस ना हो और बेबी फीडिंग बॉटल्स देंगे यही मेन मोटिव है अब 2-3 दिन हम असेसमेंट करेंगे उसके बाद हम चंदेल की ओर जाएंगे इचाव मायोग दरिबा सुग्नो असेंबली कॉन्स्टिट्यूएंसी की मफम सिंगदा थकनबा इसिंग फंगदबदगी मियामना खुदोंग चादबा कया मायोगनरी लाइफम चाफम लेतबा मरमना लंबी मपानदा अहिंग यारेकपा चाक थोंगबना चिंगबा कया तौदुना वांगु अमदी चाइरेल gi miyamna awaba khanghauri ngarang United Committee Manipur UCM gi team ama chatuna ichawna sohalaba suknu assembly gi mfam singda chatuna yengsinki amadi chana thaknaba polam kaya tengbangkhe फिल्म से अदुकी मतिक यामना फिल्म से यामतिने सोए nga gi farm tawbasing hujik makok to kut hapaga noinabak leinare aduga paktakna law amata
hingdre haiba yare maramdi noin thumjangre aduga hairiba lofumsing asisu masida amung makoktagi haugodoriba asidasu sarkarna khitang thuna mateng asi panghanjaningi anamba ising chawsile mafamsing sida yam khudong chadaba haisi karino haiba matamda anai layangki matang sini akoi lamdam sida akoi puriba akoi gi medical department ki miusingsu atubu matamda khitang changchen biraga hairiba akoi gi relief center singda saidang leiriba miusing asida atubu matamda akoi medical help sing asi pibinaba akoi gi maikaidagi madumasu yam thuna tawinaba appeal tawjari Sugnu Kendri Manung Dalaiba, Mafam Kaya Hausiksu, Ichauge Awaba, Mayoknari, MLA Gi Maikai de Gichana, Potlam Kaya Piba Liptree, State Disaster Response Force Ki Personal Kun Marina, Power Raft Season Aduna Rescue Operation Chatari, Ngarang MLA K Ranjitna Sugnu Kendri Manung Chanalaiba Wangu, Amadi Kendra Sigi Manung Chanalaiba Mufam Singh, Hakting Nana Chatuna Yangsin K. Nakalamarumda State Relief and Disaster Response Force Ki Personal Kayana Hausik Fawa Mikan Bagi Tabak Chatari. matam kharadi akhoi isingse handare ga na changba yaro doini maramdi yumsi yanglen yong thumba yawra ade yumsi saruk hom thokbai ani samars tawra anu masi amuk kangdra ko matamda akhoi si lai raba ngak tani na cheng na saba yum mai dudi 1% bau yo ponte lai ri yum sida anu mayam si loina laita lai raba khungang lo singuru ga hingbani na masida akhoi gi laipak na khaba phalang khaba adu bo oibani na masi semjen bada adagi ngasai sing sina namsan dana ngasi hapta ama henjal amnina ade tha amarom sin namsal adi changba yaroi doini changba yadamnina maduda khoi gi leibham leitaba chaham leitaba adu masi yari gai ai gi site gi government su haijaraga makha ta na su yena no ba honara khini adu ngasi ani yen ba lakchari si siga taran anek sobni Handak Toki Basing Jangna Awaba Nangan Kraba Taubal Bisnupura Madi Churachandpur District Mafam Singda Health Director Dr. O Ibom Chana Luchingba Tim Amanangasi Koina Chatuna Yangsin Kre Loinana Mafam Singda Chatuna Hidak Langtakaya Yentokre Makata Nasu Mafam Kayada Haiba Campus Pangtokigani Haina Health Director Dr. O Ibom Chana Fongdoki Ngasi Yangsin Kibam Fam Singa Dudi Kumbi PHC Katinungai Moirang PHSC Churachandpur District Sagang PHC Borayang Bi Relief Camp Yangsin Kiba, Jairen Lengang Tabi, Kumbi Jairen Mangzil, Jandan Popi Amasung Sugnu, Sigi Manung Chanba Wangu Tirada Chatuna Miyanda Hidak Langtak Yen Toki. Ising Patabri to diarrhea, Mayam to Tendere, Ising Patagi allergic reaction to Puri, Puram to Musuyam Tendere, Aduga, Ising Sapatpa, Kunya Tatapido, Madumayam Technique. aduga atedi nong cholu bagi mana poje hono jin to bagi wa ba lok la na chingba dum khara thenge diarrhea si khara di yam thenge aduga koine expect to ba yam pakta na ba dum ki scale di tawde adu ayam bana magi lok la ho aduga ngasagi skin gi puri chatat pa aduga khong chatat pa su mo wena am thenge ya shell gi maram da ka wa ba se koi khodak ta fulfill to na ba koina heta emergency with sillaga dum la Chakpi Karong Subdivision Gi Ising Thumjin Kraba Khul Singh Dagi Ising Hantha Krabasu Ayamba Yum Singh De Mi Changba Yadabadagi Khunja Singh Relief Camp Talairi Subdivision Asigi Ichawna Sohalabam Fam Singh Da Ngarang BJP Manipur Pradesh Na Yangsin Kre Loinana Chana Thaknabagi Tengbang Polam Singh Yenthoki BJP Manipur Pradesh Ki Vice President Aimangi Tona Luchingba Tim Amana Ichawgi Fibandu Yangsin Kibane Thawal District ki Wangkhem Assembly Constituency ki Manung Chana Leiba Phaudel gi atai mafam singa fauna bayaba upaki thong handaki chaw aduda thong gi awang thangba saruki leirak ningkhai khibadagi mi chathok chasin tawba amadi gari lanba amata yadre Thawal thong mathakta RCC ki thong ama sanana bagi hauze makhong hairingai cherakta madam khara lanba yanaba saba sakhiba upaki thong asti tekhibana Phaudel ga atai mafam singa chathok chasin tawba amata yadre Khunja Singh na mari leinaba authority da miyeng changbiu haina appeal tawrakle English Ani Tara Mangagi Bal Sahitya Puraskar Fanglaba Thokchom Thawyangba Maitai na iba Phungawari Isusa Pupu Wari Libigegi Ani Suba Khutnam Ngasi Government College cha Hongnabi Matung ina Phongkhre haina Thawyangba Maitai na Thadorpa Cherol amada Paujelakle Manipur Chess Association Sinuna Chathariba Ahanba Manipur Open Chess Tournament ki Mari Suba Round Sanaba Loikre
Tournament asida Tamenglong, Churachandpur, Chandel, Senapati, Imphal East Samadi West ge rated player Kuntra Mapan yauna nupi macha mangaga loinana Sanaroi Chamaga Nifunina athoi hen tanari. Ngasi Marisuba round loikibaga loinana RK Apollo Sana, Waidhana Bir K Sanjoy A Chakri Tombi Amadi S Prem Jitna Makoi Makoi Gilamba Singmu Maitiba Piduna, Point Mari Fangduna Chatle. Dharmalaya Social Welfare Center Community Hall Nahabam da Chatharakli Tournament Asitha Sigi Tarafa Chathakigani. Housing or the bulletin as headlines of Mohanamian the Thamsage. Drafting committee na state government draft bill amadi report hagala kre amasung Manipuri ngongkai kaibiyara hana ibobina hanna pongdokre. NSCN IM amadi center ki maragda yanakiba inakiba yanache adu singna da bangam de haina amuko amadi UCM na pongdorakli. Ijang na sola mafam singa UCM na chatuna yang singkre hauzik suga mengi mateng pangduka sugno gi mafam kaya leiri. Amasung tangkamawang lekai rape case ki culprit chahi tara mari akan bakai sumsang ki perak pikre.